अहानबदा मरुओइबा पाउ कमिटी ऑन ट्राइबल यूनिटी कोर्टुना कौखिबा पुंग कुनमरी की टोटल शटडाउन हंदोखरे मणिपुर थोकलिबा इरांग असिगी येंगलगा थोगानिंगदबा थौदोकसिंग थोक्तनबा सिक्योरिटी फोर्स सिंगना अकनबा सेक्शन थौरांग लोखटपा लेप्ट्री नॉर्थ ईस्ट विंडोना संदोक सरिबा निमिदांगी पाउ मियेंग ताबिरिबा सिंगबु चन माइबमना खुरुमजरी हौसिक पाउ संदोकना पीजरी कमिटी ऑन ट्राइबल यूनिटी कोर्टुना कौखिबा पुंग कुनमरी की टोटल शटडाउन हंदोक्रे कोर्टुना कांगपोपी की सदर हिल्सटा पुंग कुनमरी की कौखिबा शटडाउन अदु ngasi ayuk पुंग अनीदगी मरी लेनबा सिंग यानबा पुरक्तुना सीआरपीएफ बटालियन सिंग साइवल एरिया दा डिप्लॉय तौबदगी टोटल शटडाउन की खोंजंग अदु हंदोखिबनी हारी अमरोम दसु मतम कक्तना कोर्टुना नेशनल हाईवे 2 दा कौखिबा इकोनॉमिक ब्लॉकेज सु हंदोक्रे हारी कोर्टु की माइकेदगी फोंगदोरकपगी मतुंग इना करिगुंबा लेमहौरिबा सेंट्रल फोर्स सिंगसु कांगपोपीदगी डिप्लॉय तौद्रबदी मखाताबा खोंजंग सिंग चंगसिनगनी हाइना अइबा चेरोल अमदा फोंगदोरकली मणिपुर थोकलिबा इरांग असिगे येंगलगा थोगनिंगदबा थौदोकसिंग थोक्तनबा सिक्योरिटी फोर्स सिंगना अकनबा सेक्शन थौरांग लोखटपा लेप्ट्री नेशनल हाईवे सिंगदा चथोक ससिन तौबा सिंग अमदी चिंगनानिंगाई ओइबा मफम सिंगदा सर्च ऑपरेशन चथदुना थोगनिंगदबा इरांग लाक्सिनबा पुलिस फोर्स की माइकेदगी होटनबा लेप्ट्री लोइना लोतुना थमलंबा खुलाई सिंग फागतनबा चिंगी अमदी तंपागी मनुंग हंजिनबा मफम सिंगदा थीवा हुंबगी थबक चथरी चीफ मिनिस्टर नमहाकी सेक्रेटरीता मराम फुरुफ की मिहुत सिंगा उनादुना वारी सानाक्रे चीफ मिनिस्टर न थगलपा पोस्ट समदा वारी सानादुना उनाबादुदा मराम फुरुफ की सौखत थौरांगी मरमदा कुपना खन्ना नैनकी हरि लोरिना मराम फुरुफ न कथोकपा अमगा लोरिना खुमांग सौसिनबा होनबा सिंग चीफ मिनिस्टर न सिंथादुना पुनिंग थोगतकी मिजोरम अमसोंग म्यांमार टाइनरीबा ngamkhagi किलोमीटर 10 फावगी मनुंग चन्ना लैबा नाकल अनिमक की मियोय सिंगना बॉर्डर पास पाइदुना संगथोक ससिन तौबदा अयाबा पीख्रे ऑफिशियल की माइकेडी थादरकपा पाउगी मतुंग इन्ना सेंटर की डायरेक्टिव्स की मखादा अयाबा असी रेगुलेट तौबनी अमदी लौखलकलिबा खोंगथांग असिगी दमक किलोमीटर 10 सांगबा मिजोरम म्यांमार बॉर्डर दा सिक्योरिटी की सेक्शन थौरांग सु हेना कनखट हनख्रे हारी कंट्री अनिमक की ओइना किलोमीटर 10 की मनुंग दा लैरिबा मियोय सिंगना संगथोक संगसिन तौगे हरबदी बॉर्डर पास सोइदना पाइबा मथौ तारी नौमगी ओइबा करियर काउंसलिंग प्रोग्राम अमा पाविटेक मयाय लेकाय कम्युनिटी हॉल दा पांगथोक्रे ngasi पांगथोकिबा प्रोग्राम अदुदा छात्र सिंग ममा मपा ओइबा सिंगना सरुयादुना मपुंग फाना थौरम पांगथोके President members oina MD Hefazuddin MCS Mirasa Kori lecturer Political Science Department TZ Higher Secondary School TS Harun Rasid Headmaster Hauchok Higher Secondary School Elangba Mohan Headmaster in charge Pawitek High School MK Azad Khan Founder Greenland Academy School TX Waris Founder Just Divine Standard School MM Islamuddin Vice Chairperson TLMC MV Raushan Ali Councillor TLMC MV Ruhun Amin Ex Councillor TLMC na kanaba pautak kaya Satra Singh da piki qualified with 168 Senate qualification OBC na 128 aduga moi net khali se su da ni tani su hotel ai ko ni moi e doctor khali se khan da ma ya so ni best ta bhai ai tamni ko sa singa ai ko paisa se ko la kun ma kun tha sa ni ai ma ya ni finally ko pai bi no su da ni yearly basis da na semester wise ko speech bhai ai education loan provide away education loan no tamni ai adu ko ma ya do medical tamni ko engineering tamni ba su students ne ko jo ta na se ni ma de pang sage adu aman si ko chala na ma ya ne ko ai counseling su sa kan school ma ya ko direct away moi da ni ma hangang me ama ju hajar ga ta man do ko ta fangi aduna leire so to ko do ko te pa sage
Industrious Students Association cum Library Home asigi executive members sing Mairapabi amadi kai mari asigi miyo singa punna hauzik Manipur ge leriba tangdu leita da ba fibamna sokhalakpa kayagi maramda punna khanna neinaraba matungda makhagi warif singa si amata oina yana kre haina club asigi general secretary amadi kongpal lai hidden lamjing Mairapabi Women's Welfare Association gi president ani na khutyek piduna thadropa cherol amada fongdurakli mifamadu da laukiba warif singa dudi club asigi koliba lekai mari asida kanagomba love organization na chingbana makal maka kayagi demand tawrakpada club famadi Mairapabi gi ayaba lobiu pumnamaki yaifanaba cooperation leina thabak khudingmak sangsinbada miyamgi mating nizari ayaba yaudana tawrakpa thabak khudingmak khudak asidagi atingba thamle haina cherol asina makhatarakli 𝐷𝐸𝐕 District Ningsing Khungi 50-bedded hospital ngasi ayuktagi hauna District Hospital Monitoring Committee 𝐷𝐸𝐕 CSO amadi Mairapabi singna Outpatient Department OPD amadi Chief Medical Officer CMO Office Thonglon Sinkre masigi matangda District Hospital Monitoring Committee 𝐷𝐸𝐕 gi convener and Sadananda meeting na paumi singda haikibada hospital asigi doctor sing amamuk thazilak ama amuk lokthok toba tobiganu haina Manipur gi lengak ta kayara khanna aiba zerol aduga minister level da achawa sang sing unaduna laklibani mamangda CMO yauna doctor khara transfer tawkibagi matangda lengak ki mihut ka mifam ama famduna yanaba ama purak kibada quality amadi rank suba doctor na CMO ohenba aduga loidina tha ahum khudingi specialist doctor ahum tharakpa adu hariba specialist ahum tha ahum khudingi change tobiba haribo wafam thamkibani adubu grade suna masagi rank leiba CMO oizaramba adu transfer tawraga in charge ama grade su sudaba amana CMO ohenba thawong lengakna 𝐷𝐸𝐕 tasena nungsibidre 𝐷𝐸𝐕 gi preza gi maramda karimata khanbidre haina lawi haiba wafam thamlagli ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯩꯗ ꯃꯁꯥꯒꯤ ꯒ꯭ꯔꯦꯗ ꯁꯨꯅ ꯁꯦꯝꯃꯨ ꯑꯣꯏꯖꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯗꯣꯛꯇꯔ ꯑꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯔꯀꯥꯟꯗ ꯍꯧꯖꯤꯛ ꯏꯟꯆꯥꯔꯖ ꯑꯃꯃꯨꯛ ꯍꯥꯞꯆꯟꯕꯤꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯑꯗꯨꯁꯨ ꯒ꯭ꯔꯦꯗ ꯊꯥꯔꯒꯤ ꯑꯩꯈꯣꯏ ꯁꯦꯝꯃꯨ ꯑꯣꯏꯐꯝ ꯊꯣꯛꯇꯕ ꯒ꯭ꯔꯦꯗ ꯊꯥꯔꯒꯤ ꯀꯩꯅꯣꯝꯅ ꯗꯣꯛꯇꯔ ꯑꯃꯅ ꯄꯣꯁ ꯑꯃꯅ ꯁꯦꯝꯃꯨ ꯍꯥꯞꯆꯟꯕꯤꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯗꯣꯛꯇꯔꯁꯤ ꯃꯥꯡꯈ꯭ꯔꯦ ꯖꯤꯔꯤꯕꯥꯝ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛꯇꯤ ꯀꯥꯔꯛꯇꯕ ꯑꯗꯨꯒ ꯗ꯭ꯌꯨꯇꯤꯗꯤ ꯇꯧꯔꯗꯕ ꯑꯗꯨꯒ ꯇꯣꯂꯣꯞꯇꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯥꯏꯔꯒ ꯂꯧꯔꯝꯕ ꯗꯣꯛꯇꯔ ꯑꯃ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯗꯤ.ꯁꯤ ꯁꯥꯍꯕꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔꯁꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯗꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯖꯤꯔꯤꯕꯥꯝꯗꯒꯤ ꯗꯣꯛꯇꯔ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯆꯦꯔꯣꯟ ꯐꯥꯎꯕ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯗꯣꯛꯇꯔ ꯑꯃꯅ ꯉꯁꯤ ꯑꯃꯨꯛ ꯏꯟꯆꯥꯔꯖ DMS ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯑꯗꯨꯁꯨ ꯒ꯭ꯔꯦꯗ 4 ꯌꯥꯝ ꯖꯨꯅꯤꯌꯔ ꯑꯣꯏꯔꯤꯕ ꯒ꯭ꯔꯦꯗ 4ꯒꯤ ꯔꯦꯡꯛꯇ ꯂꯩꯕ ꯑꯃꯅ ꯑꯃꯨꯛ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯔꯗꯔ ꯊꯣꯛꯄꯤꯔꯛꯄꯁꯦ ꯃꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯖꯤꯔꯤꯕꯥꯝꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯖꯤꯔꯤꯕꯥꯝꯒꯤ ꯃꯔꯝꯗ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯟꯕꯤꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ngasi khekman gi lekai tere ki Mairapabi singna khulngakpa singda tingbangkhrei haukiba chahi gi me ahum dagi thoglakliba Manipur gi narco terrorist na thogaliba irang asida icham samjana nushina chanana phuruf kaya ga khunda minar raktuna chahi lising kaya leraklaba asibu thugaina ba amadi apunba Manipur gi saktam thugaina ba honarakliba asida yaroi haina Manipur 𝐋𝐢𝐯𝐞 singda khulngakliba khunja singi mafamda koina chatuna potchai amadi sel gi mateng pangba oina ngasi kadangban sinam sanasabi amadi jingnung kho khulngakliba singda angama mateng pangkibani hari Changamdabi Muhammadan Club CMC na no to drug yes to sports highway economic campaign amagi makhada 𝐶𝐻𝐸𝐻𝐸 alias Razana sponsor tawduna tongan ba team kun taruk na sarugyaduna yaripok Changamdabi mathak tural makha playground da haukiba December gi tang 15 dagi hauduna satharakliba Fort Kangla Ukok Trophy 5A Side State Open Football Tournament asigi final match hayeng nungthil pung 2 taba matamda newtv na media sponsor tawduna amadi tongan ba masak naraba dignitary single lorina
John FC Achanbikei amadi CUBFC ꯆꯥꯡꯉꯝꯗꯕꯤ ꯑꯅꯤꯅ ꯁꯥꯟꯅꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯐꯥꯏꯅꯦꯜ ꯃꯦꯠꯆ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯕ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯕꯨ ꯁꯤꯟ ꯂꯥꯡꯂꯤꯕ ꯆꯥꯡꯉꯝꯗꯕꯤ ꯃꯨꯍꯥꯃꯗꯥꯟ ꯀ꯭ꯂꯕ CMCꯒꯤ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ 𝐾𝐢𝐯𝐶 ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯍꯥꯟꯅ ꯄꯤꯖꯔꯤ꯫ Committee on Travel Unity Koduna Kaukhiba Pung Kunmarigi total shutdown handokre. Manipur da thokliba irang asigi yenglaga thoganingdaba thodok sing thoktanaba security force singna kanba section thorang lokhatpa leptri. Northeast Windona Sandhoksari Midangi Pau Matang Sidaloisari, Ming Tabiriba Singbu Amuka Hanna Chan Mabamna Krumjari. Smart Coaching Center SCC gi Maikai degi parents singi mafamda yamna nungairaba paujel ama puduna lakchari madudi lakliba January gi tarik 9 2025 ta Smart Coaching Center na maru oina class 9 amasung 10 gi first foundation course achauba kudongchaba kayaga loinana suksoi soidana hauzaragani maramasina akupa marol gi damak pizariba number 8974040081 da pau faubirau mafamna hata mana ingkhol opposite public hospital Smart Coaching Center gi mafamda leiriba kudong chaba khradang makhada pizari boarding gi kudong chaba leigani boarding da leiba angang sing namaz compulsory oigani kudong chaba si mama mapa oiba singna suksoi soidana lobiu Civil Service Exam G NEET natraga atopa competitive exam gi preparation taunaba Imphal manungda mafam chaba thiriba students singidamak leizare Y Academic Career Institute hata separate boys and girls ki well maintain tauraba hostel amadi 24-hour lerik paba yaraba library ki kudong chaba su pizari online class yaw singidamak su free wifi gi kudong chaba lobiba yagani institute asiki kitchen na hosteler singidama week amada 3 times meet amadi matamatam gi oiba fresh vegetable na tingba serve tawri loinana 2016 dagi education to employment haiba team na main service oiduna lakliba institution asina tongan tongan ba mahiroi kya bu free career counseling session gi kudong chaba su piduna lakli amadi chang naina sakanglaba well experience oiraba mentor singna hosteler amagi library da lerik pariba mahiroi singa interaction program sinduna thawat piduna mahiroi singda hena hotnani bigi asasu Y Academic Career Institute na fanganduna lakli mahiroi singidamak pizariba kudong chabu singa silobiu limited seat oigani ngasimak Y Academic Career Institute above Aryan Departmental Store near Ichel Express Building Hata Imphal East Manipur da upna kananina biu pizariba contact number 9612383793 natraga 7085972311 sida direct call to biduna hena kupamarot khangbiba yagani Bosem natraga CBSC gi class 8 gi 10 fawba tamiba mahiroi singidamak lakliba January 15 dagi Versatile Coaching Institute hata da coaching class hauzaragani hauzik Manipur da oriba fibam asigi yenglaga mayam dagi khwaidigi hongba price da admission lobiba yaragani January gi tang 10 da form submission gi aroiba numit oigidoriba Coaching Institute asina subject khudingma ki tongan tongan ba well experienced or about faculty singi khudong chaba sing thamli loinana class 11 amadi 12 ki oinasu CBSC gi kosem gi foundation course yawning ba singi damak registration form thaba hauzare March 15 dagi sungsoi soidana class su hauragani Hata Public Hospital gi hek manakta leiba Versatile Coaching Institute na mahiroi singidamak pizariba kudong saba sing asi lobiu ngasimak direct call tawtuna akupa marol sing khangbiu pizariba contact number 8413003996 natroga 8798943689 ningsingbiu Versatile Coaching Institute hatana bosem amasung tamak lakliba tang 15 dagi coaching class hauragani Jeff Manana class 11 amasung 12 kisu lakliba March 15 dagi sungsoi soidana class hauragani
Mega Football Exhibition. Lakiba January ki tang taragani thoi English kun mangagi nongthil ki pung ama tabu matanda Lamlong Turf Grounda Classa I-League team representing VVFA Amsung selected players of Manipur representing VVFB. Anigi Mega Football Exhibition match ama pamdok chagadawi lamdam asigi VVF Amsung haurakliba sanarei singbu pukning thogatpiduna suknatagi lupa chamanga piba ticket amadi VIP ticket shuknatagi lupa lishing ama piba ticket kapiduna nungaiba match asibu meeting tabang lengbiro haina Paujianjeri ba VVF Manipur. Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. SS Academic Incubation Center, Manipur da ahamba oina foundation somda satra sing khatta yumfam oiba. Amadi hiramasida khanghairaba oza sing khattana lamjing lamtak piba academic center amani. Center asina iduna jer haina mingthonjaba foundation course program ama hodok jagadawi. Haina bale angang haibasidi apeta lekhonga pangkhakot. Saling mamong da sembayai. Angang amagi tumni career na sembada. Parents amadi ozagi yamna chawba thodang amwa. Hai batang tagasida makhoibu takpi tambiba amadi makhonsa na chathanbiba haibasi oza amagi tawdaba yadaba thodang amani. Akhoiga center asigi pandamgi makhoiga asamba khangdokpiraga takpi tambiba asin. Classroom amada satra yamanbana maram oibuna oza amadi satra gi interaction rali. Amadi makhoiga asonda area khamdokpa ngamdabagi khudongchadaba kaya ama mali. Mahayra habasimaktabu extra attention mathauta. Khudongchadaba mayam asi solve tawnabagidamakta akhoiga incubation center asida khudongchaba pizai. Khudongchaba sing adudi satra amadi ozagi ratio si proportional oina 25:1 oina. Haibadi class amada satra 25 tagi hena thamda. Personalized attention. Haibadi angang amabu kupna yengsinbiba. Regular broad assessment tawbiraga makhoiga understanding level khangdokpiraga proper guidance amadi revision tawbiba. Course duration na 4 months ki Sifani Hexagani, morning shift na 5 AM to 7 AM, evening shift na 5 PM to 7 PM. Ahan bagi ay na class 8 mahalir sing khattagi khudongchaba asipizay. Khudongchaba na yama sige mathakta, mama mapa or basing na. Adom gi angang singi weekly basis performance check tawgi na khudongchaba logi bayagan. Akoy gi address, SS Career Solution, Paunga Bazaar, 2nd floor, Gypsy Building, More Market Lengpo Pirapuna, ako pa maro khangi bayagani. Natraga makhada hapchariba number asida contact tawbiba yagani.